ꯑꯍꯥꯟꯕꯗ ꯃꯤꯌꯥꯝꯕꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨ ꯑꯃꯗꯤ ꯑꯔꯥꯝꯕꯥꯏ ꯃꯥꯏꯀꯩꯗꯒꯤ ꯀꯣꯛꯅꯕ ꯈꯨꯔꯨꯝꯖꯔꯤ ꯀꯣꯔꯣꯝ ꯈꯨꯃꯟ ꯑꯩꯁꯦ ꯍꯜꯂꯛꯄꯁꯨ ꯀꯨꯏꯖꯗ꯭ꯔꯤ ꯃꯥꯏꯕꯨꯛ ꯇꯥꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯉꯔꯥꯡꯗꯒꯤ ꯑꯩꯈꯣꯏ ꯁꯦꯟꯖꯝ ꯆꯤꯔꯥꯡꯗ ꯌꯥꯝ ꯀꯟꯅ ꯇꯧꯅꯕꯗꯨꯗ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯔ ꯂꯩꯔꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒ ꯑꯗꯣ ꯊꯕꯛ ꯑꯣꯏꯅ ꯂꯣꯏꯅ ꯇꯧꯃꯤꯟꯅꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯣꯏꯅ ꯃꯐꯝꯗꯨꯗꯤ ꯑꯦꯇꯤ ꯈꯛꯇ ꯅꯠꯇꯦ ꯂꯣꯏ ꯁꯨꯔꯦ ꯍꯥꯏꯇꯥꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯣꯏ ꯑꯩꯈꯣꯏ ꯂꯣꯏꯅ ꯄꯨꯟꯅ ꯉꯔꯥꯡ ꯇꯧꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯀꯟꯕꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯦꯡꯅꯃꯤꯟꯅ ꯂꯩ ꯑꯗꯣ ꯉꯁꯤꯁꯦ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯃꯤ ꯃꯥꯏꯁꯨ ꯇꯥꯗ꯭ꯔꯤ ꯑꯩ ꯑꯌꯨꯛꯇꯒꯤ ꯉꯥꯏꯍꯥꯛ ꯇꯨꯝꯃꯤ ꯉꯥꯏꯍꯥꯛ ꯇꯨꯝꯃꯒ ꯍꯧꯒꯠꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯏꯕꯨꯡꯉꯣ ꯍꯥꯏꯇꯥꯔꯦ ꯃꯃꯤꯡ ꯑꯩ ꯀꯌꯥ ꯈꯪꯗ꯭ꯔꯦ ꯐꯣꯛꯁꯀꯤꯅꯦꯅ ꯑꯍꯜ ꯑꯃꯅ ꯃꯥꯅ ꯋꯥ ꯉꯥꯡꯕꯗꯣ ꯑꯩ ꯇꯥꯖꯔꯦ ꯑꯗꯣ ꯄꯥꯕꯨꯡꯒꯤ ꯑꯗꯣ ꯑꯩꯈꯣꯏ ꯐꯖ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯔꯝꯒꯅꯤ ꯂꯩꯕꯕꯨꯗꯤ ꯑꯗꯣ ꯄꯥꯕꯨꯡꯒꯤ ꯋꯥꯍꯩ ꯋꯥꯇꯥꯗꯨ ꯇꯥꯕꯗ ꯅꯆꯥꯁꯤꯡ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯦꯟꯅꯗ꯭ꯔꯦ ꯌꯥꯝꯅ ꯂꯩꯕꯥꯛ ꯃꯆꯥ ꯈꯤꯇꯪ ꯇꯥꯍꯟꯅꯤꯡꯉꯤ ꯑꯍꯜ ꯑꯃ ꯑꯣꯏꯔꯒ ꯋꯥꯡ ꯁꯥꯡꯅ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯃꯤꯌꯥꯝꯒꯤꯅꯦꯅ ꯊꯣꯛꯂꯛꯑꯕ ꯄꯥꯕꯨꯡ ꯑꯃꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯊꯥꯖꯔꯨꯗꯦꯀꯣ ꯑꯗꯣ ꯑꯆꯨꯝꯕ ꯑꯁꯦꯡꯕꯗꯨ ꯁꯦꯡꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯔꯥꯝꯕꯥꯏꯒꯤ ꯑꯣꯏꯅ ꯑꯩꯈꯣই ꯅꯣꯡꯃꯇ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯗ ꯀꯩꯗ ꯑꯩꯈꯣꯏ ꯍꯨꯟꯅꯕ ꯉꯥꯡꯅꯕꯁꯦ ꯑꯩꯈꯣꯏꯗꯤ ꯀꯌꯥ ꯄꯥꯝꯖꯗꯕꯅꯤ ꯁꯦꯡꯅ ꯑꯁꯦꯡꯕꯗꯣ ꯍꯣꯏ ꯄꯥꯕꯨꯡ ꯍꯣꯏꯅ ꯍꯥꯏꯔꯕꯅꯤꯅ ꯃꯤꯌꯥꯝꯅ ꯂꯥꯟꯅ ꯆꯠꯈꯤꯒꯗꯕ ꯌꯥꯝ ꯂꯩꯕꯗꯒꯤ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯊꯥꯒꯠꯆꯕꯅꯤ ꯃꯁꯤꯗ ꯂꯥꯟꯅ ꯈꯣꯠꯅ ꯂꯧꯕꯤꯗꯅꯕ ꯑꯩ ꯍꯥꯏꯖꯔꯤ ꯑꯔꯥꯝꯕꯥꯏꯅ ꯀꯔꯤ ꯇꯧꯏ ꯑꯔꯥꯝꯕꯥꯏꯁꯦ ꯉꯔꯥꯡ ꯅꯍꯥꯟ ꯊꯣꯛꯂꯛꯄꯅꯤ ꯌꯦꯁ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯈꯟꯕꯤꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏꯅ ꯇꯥꯡ 3ꯗꯒꯤ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯤ ꯇꯧꯔꯦ ꯑꯩꯈꯣꯏꯅ ꯁꯤ ꯇꯧꯔꯦ ꯍꯥꯏꯗ꯭ꯔꯁꯨ ꯃꯤꯌꯥꯝꯅ ꯂꯣꯏ ꯈꯪꯕ ꯉꯥꯛꯇꯅꯤ ꯑꯔꯥꯝꯕꯥꯏꯅꯀꯔꯤ ꯇꯧꯔꯤ ꯑꯔꯥꯝꯕꯥꯏꯅ ꯀꯔꯤ ꯇꯧꯏ ꯃꯤꯌꯥꯝꯅ ꯂꯣꯏ ꯈꯪꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯄꯥꯕꯨꯡꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯑꯣꯏꯒꯗꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯄꯥꯕꯨꯡꯅ ꯁꯣ ꯇꯧꯕꯅꯤ ꯈꯣꯠꯄꯅꯤ ꯑꯗꯨ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏ ꯉꯔꯥꯡ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏꯒꯤ ꯄꯨꯟꯅ ꯑꯩꯈꯣꯏ 13 ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏꯒꯤ ꯑꯊꯧꯕ 13 ꯏ ꯀꯠꯇꯨꯅ ꯏꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯈ꯭ꯔꯕꯅꯤ ꯄꯥꯕꯨꯡ ꯑꯗꯨꯃꯛꯁꯨ ꯍꯦꯛ ꯍꯥꯏꯍꯟꯅꯤꯡꯗꯦ ꯄꯥꯕꯨꯡ ꯅꯆꯥꯁꯤꯡꯅ ꯑꯗꯨꯒ ꯑꯁꯦꯡꯕ ꯋꯥꯔꯤꯗꯣ ꯅꯆꯥ ꯂꯤꯖꯒꯦ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏꯕꯨ ꯊꯤꯅ ꯆꯩꯕ ꯉꯥꯡꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯕꯨ ꯏꯅꯥꯎ ꯅꯣꯏꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯆꯨꯝ ꯑꯔꯥꯟꯁꯤ ꯀꯔꯤꯅꯣ ꯋꯥꯔꯤꯗꯣ ꯍꯪꯕꯤꯔꯝꯃꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯅꯠꯇꯅ ꯂꯥꯛꯑꯒ ꯂꯥꯜꯂꯦ ꯍꯥꯏꯖꯧ ꯂꯥꯎ ꯍꯥꯏꯕꯗꯨꯗꯤ ꯄꯥꯕꯨꯡ ꯈꯤꯇꯪ ꯐꯖꯗꯕ ꯑꯃ ꯂꯩꯕꯒꯤꯅꯤ ꯑꯗꯨꯒ ꯁꯦꯡꯅ ꯋꯥꯔꯤꯁꯤ ꯑꯩ ꯑꯗꯨꯝ ꯍꯥꯏꯗꯣꯛꯆꯔꯒꯦ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯇꯧꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯍꯩꯕꯣꯛ ꯆꯤꯡ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯌꯥꯝꯅ ꯂꯨꯕ ꯂꯥꯏꯐꯝꯂꯦꯟ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯤꯡꯁꯥꯡ ꯑꯁꯤ ꯍꯩꯕꯣꯛ ꯆꯤꯡꯁꯥꯡꯁꯤꯗ ꯃꯄꯥꯟꯗ ꯇꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ JCB ꯇꯧꯔꯒ ꯗꯤꯝꯄꯔ ꯇꯧꯔꯒ ꯂꯩꯕꯥꯛꯁꯤ ꯀꯣꯠꯄꯁꯤ ꯀꯨꯏꯔꯦ ꯉꯁꯤ ꯉꯔꯥꯡ ꯅꯠꯇꯦ ꯉꯁꯤ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡ ꯄꯨꯔꯦꯟꯒꯤꯗꯣ ꯑꯩꯈꯣꯏ ꯑꯦꯇꯤ ꯃꯌꯥꯝ ꯂꯩꯕꯅꯦ ꯑꯗꯨꯝ ꯌꯥꯅꯕ ꯇꯧꯅꯤ ꯑꯗꯣ ꯉꯁꯤ ꯉꯔꯥꯡ ꯅꯠꯇꯦ ꯑꯩꯈꯣꯏ ꯍꯩꯕꯣꯛ ꯆꯤꯡꯗ ꯂꯩꯕꯥꯛ ꯀꯣꯠꯂꯤꯁꯤ ꯗꯤꯝꯄꯔ ꯍꯩꯕ ꯑꯆꯧ ꯑꯆꯧꯕ ꯇꯧꯔꯒ ꯀꯣꯠꯄꯅꯦ ꯑꯗꯣ ꯑꯩꯈꯣই ꯃꯃꯥꯡꯗꯁꯨ ꯂꯥꯏꯐꯝ ꯑꯩꯈꯣꯏꯒꯤ ꯊꯔꯣꯏ ꯂꯣꯛ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯒ ꯃꯩꯇꯩꯒꯤ ꯂꯥꯏꯐꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯌꯥꯔꯤꯉꯩ ꯁꯣꯛꯄꯤꯒꯅꯨ ꯈꯣꯠꯄꯤꯒꯅꯨ ꯑꯩꯈꯣꯏ ꯍꯥꯏꯖꯔꯒ ꯑꯗꯨꯝ ꯂꯩ ꯃꯃꯥꯡꯗꯁꯨ ꯑꯗꯣ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤ ꯅꯣꯡꯃꯩ ꯃꯆꯥ ꯑꯃꯃꯝ ꯌꯦꯞꯄꯦ ꯃꯣꯏꯁꯤ ꯒꯦꯡꯅꯦ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃꯩ ꯃꯆꯥ ꯑꯃꯃꯝ ꯌꯦꯞꯄꯒ ꯃꯣꯏꯁꯤꯅ ꯀꯩꯗꯧꯒꯦꯗ ꯐꯣꯔꯦꯁ ꯃꯣꯏꯗ ꯉꯥꯡꯉꯨꯕ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟ ꯅꯣꯡꯃꯩꯅ ꯅꯝꯕꯤ ꯑꯗꯩ ꯅꯣꯡꯃꯩꯅ ꯀꯥꯞꯀꯅꯤ ꯍꯦꯛ ꯀꯤꯍꯟꯕ ꯑꯗꯩ ꯃꯣꯏꯗ ꯒꯥꯔꯤ ꯈꯥꯝꯃꯨꯔꯗꯤ ꯊꯣꯡꯒꯥꯏꯔꯝꯃꯨ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯇꯧꯕꯗꯒꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯝꯁꯤꯡ ꯑꯁꯤ ꯆꯤꯡ ꯂꯩꯕꯥꯛ ꯀꯣꯠꯄꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯍꯥꯟꯅ ꯇꯧꯗꯦ ꯑꯩꯈꯣꯏ ꯄꯨꯂꯤꯁꯇ ꯍꯥꯏ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯁꯨ ꯍꯥꯏ ꯃꯐꯝꯗꯨꯒꯤ ꯀꯣꯜꯂꯤꯕ ꯂꯣꯀꯦꯜ MLA ꯑꯩꯈꯣꯏ ꯀꯣꯜꯂꯤꯕ MLA ꯑꯗꯨꯗꯁꯨ ꯑꯩꯈꯣꯏ ꯍꯥꯏꯖꯩ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯕꯥꯛ ꯀꯣꯠꯂꯤꯁꯦ ꯑꯝꯇ ꯊꯤꯡꯕꯤꯌꯨ ꯍꯥꯏ ꯑꯃꯠꯇ ꯊꯤꯡꯗ꯭ꯔꯦ ꯄꯨꯂꯤꯁꯅꯁꯨ ꯊꯤꯡꯕꯤꯗ꯭ꯔꯦ ꯄꯨꯂꯤꯁ ꯍꯥꯏꯌꯦ ꯐꯣꯔꯦꯁꯇꯁꯨ ꯑꯩꯈꯣꯏ ꯍꯥꯏ ꯐꯣꯔꯦꯁꯅꯁꯨ ꯊꯤꯡꯕꯤꯗ꯭ꯔꯦ ꯐꯣꯔꯦꯁꯅꯗꯤ ꯀꯤ ꯍꯥꯏꯌꯦ ꯃꯣꯏꯁꯦ ꯍꯧꯖꯤꯛꯀꯤ ꯂꯩꯕꯥꯛ ꯀꯣꯠꯄ ꯒ꯭ꯔꯨꯞꯁꯦ ꯀꯤ ꯍꯥꯏꯌꯦꯕ ꯐꯣꯔꯦꯁꯅ ꯀꯩꯒꯤꯅꯣꯗ ꯃꯣꯏ ꯅꯣꯡꯃꯩ ꯄꯥꯏ ꯑꯗꯨꯝ ꯅꯝꯕ ꯈꯣꯠꯄ ꯇꯧꯏ ꯍꯥꯏꯔꯨꯔꯗꯤ ꯇꯧꯋꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯅ ꯐꯣꯔꯦꯁꯇꯁꯨ ꯍꯥꯏꯖꯔꯦ ꯂꯣꯀꯦꯜ MLA ꯑꯩꯈꯣꯏ ꯑꯣꯅꯦꯔꯦꯕꯜ ꯃꯦꯗꯥꯝ ꯀꯦꯕꯤꯅ ꯀꯣꯟꯕ ꯃꯐꯝꯅꯤ ꯃꯉꯣꯟꯗꯁꯨ ꯍꯥꯏꯖꯔꯦ ꯑꯗꯣ ꯃꯥꯅꯁꯨ ꯑꯩ ꯈꯣꯠꯅꯒꯦꯅ ꯍꯥꯏꯔꯦ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯁꯤꯗ ꯑꯩꯈꯣꯏꯅ ꯉꯔꯥꯡꯁꯤ ꯑꯩꯈꯣই ꯃꯤ ꯑꯃꯈꯛ ꯊꯣꯛꯑꯒ ꯒꯥꯔꯤ ꯂꯩꯕꯥꯛ ꯄꯨꯔ ꯂꯥꯛꯄ ꯒꯥꯔꯤꯁꯤ ꯑꯩꯈꯣꯏꯅ ꯈꯥꯝꯃꯦ ꯋꯥꯔꯤ ꯁꯥꯁꯦꯅ ꯑꯗꯨ ꯊꯣꯝꯒꯥꯏꯒꯦ ꯇꯧꯔꯦ ꯑꯗꯩ ꯒꯥꯔꯤ ꯑꯃꯅ ꯑꯃꯨꯛ ꯊꯠꯂꯦ ꯊꯣꯝꯒꯥꯏꯒꯦ ꯇꯧꯔꯦ ꯑꯩꯈꯣꯏꯁꯦ ꯑꯗꯩ ꯇꯥꯟꯅ ꯐꯥꯔꯒ ꯄꯨꯔꯦ ꯑꯩꯈꯣꯏ
माना अखोई इनिंग थौगा तौरगा अखोइना ए पाउंग सुमाइना लेबा कोटपजे तौबीगन खोबीनो थिंगदब्रा खोतब्रा हंगमदा एस इनिंग थौगा तौरगा अखोइना थिंगिमिने खोलिने हाय अदुदैदा अदुदि पाउंग थिंग कईनो पाउंग गाड़ी थादोगा लेबा कोललिसे ना अखोइना हंगे अदैदी मोइदो वांग सांगदो नोंमैना नंबी खोटपी अदैदी फुई खोली मोआ लौदी मी तखायु गाड़ी खामादी थोंगायु अदै गाड़ी तौरमदी तखायु हाइबगी स्टेशन लेबदी आंगांजी मैम बो तौदना खरा मोइदा केम तौग्रे फुचै तौग्रे अदै मरक्तुदा करोम दैनो खंदे हुजिगी अहनदुसु याउसल्ले अदो मा हाना फोक्स ने सुमा हाइदे कोना माना फोक्स ने हाइरक मतमदा अखोइना फोक्स की अखोइगी पाबुंग निंग तंबदा फोन तौजै पाबुंग सुमाइ तौदना याइ मजे खंबीब्रा फोक्स की हंगे माना खंबीब्रा नगे माना खंदे याइ मकौबदी याउदेबो ना हाइरे अदा याइ मकौबदी याउदे हाइरकपदुदा अखोइजो ना हाइ लेनै कांदा दैदि दम चथगिबै वानी याम कन्ना मंगोंदा हेता याम कन्ना हेता तौबसु नते मा कोंगावे खोले ओ फरे पाबुंग चपिग्रो कोपिग्रो कनो तौबिरे फजना मतुंगदि लेबा कोटपजे थिंबियो खोपियो हाइर खोजे थादोखिबनेबा सेंगना अखोई मैतैगी लाइफम हुजी मैम दुम चला येंबिउने हाइबोक्सिंगनु कई फेम लेगेनको अदो यारगदि अखोई मसी कंजे खोसेना अखोई होनजबने अदैदा हुजी पाउंगना फजना वाई सना लोरे नोई नुआइतबो लेरसु अदे अखोई ऑफिस लाव हाइबते मोइना काइदो उनजिगे हंगपने उनबजे अदुदि अखोई सिदा ऑफिस उनरजिरा हाइरबै वा खतनेबा अदैदा कनो तौबदने हेता लाले हाइ लाउ काइदुदि अदुदि फजदे पाउंगको अदुमाइना तौगुमजी मी मेता मरम जादने हेता यन तौबदो नते अदुगा आरामबाई बॉयकॉट तौनी हाइ वाइदो मते पाउंग मथंगदि हाइबिरोनो अदा पाबुंग होइना आरामबाई बॉयकॉट तौरगा हेता तौगदम नते आरामबाई कदौरी कदाई तौरी मियाम लोइना खंगमा ngaतने अदुगा सिमजो हाइजगे पाउंग लेबाकी इरैबाकी फुरुकी दमक्ता से आई सी तौरे लाउ खोंगदौ नते अइना तौरीदुदा मियाम खंगदौने अदा मियाम खंगजरसनु अखोई आरामबाई तेंगोल ngasiजु मैगी नहान एमएलए मिनिस्टर मैम अखोई कंगलादा वासक लौगिबदु ngasi नुमित अरोइबनी अदुदा होय बॉर्डर फेंसिंगगा अदु फ्री मूवमेंट रिजिमगा अनिजी मदि कोई ऑनरेबल अमित शाहना अखोई होम मिनिस्टर अमित शाहना अखोई अखोई फ्री मूवमेंट रिजिमगा बॉर्डर फेंसिंग अदो मा लाउथोरे होय अदुगिबदि आरामबाई माइकैदि अखोई थागचरी मखा ताबा पॉइंट तरुक सिंग अदु अथु मतमदा अखोई अमित शाहना ऑनरेबल अमित शाहना अखोई होम मिनिस्टरना लाउथोपिरकेनि हाइबगी अखोई थाजबसु लई लोइनाना मखा ताबसिदि अथुब मतमदा अखोई असेंबली मा फमलगा असेंबली मा कौरगा मणिपुर एमएलए मिनिस्टर मैमजिना असेंबली दुदा पुथोकपिरगा पास तौबिरगा अदुमाइ तौरगा अखोई सेंट्रल गवर्नमेंट अमु तौसनबियु सी यादे हाइदना सेंट्रल गवर्नमेंट यारक्ते हाइना होय तुमिन लेगी कुमजी अमन नत्रगा अखोई अदुम होनबा तावने लोइनाना अरोइबदैना हाइजनिंगबदी ऑनरेबल अमित शाह जी हाइरे मैम जी हाइना रमे जायरगे अमित शाह जी दा हाइजनिंगबदी सेव मणिपुर टू सेव इंडिया फ्रॉम इलीगल इमिग्रेंट्स एंड नार्को टेररिज्म सिदंग हाइरगा आई तौजगे अदुगा पाबुंग यारगदि अखोई पाबुंगजी मतंगजिदै लौजहरगा एनी अखोई एनी अखोई कई हाइतारे लूप ऑर्गेनाइजेशन है एनी लूप ऑर्गेनाइजेशन लेरिबा अखोइसे इरैबाक इफुरुकिनेना थोलकनाबा ngaतने इरैबा इफुरुकी दमक थोलकनाबा ngaतने अदुना इरैबा इफुरुकी दमक थोलैबा अखोइसे अखोई मसेंदा अदुमाइना वांगांबदा हंदाबा लेनगुमसी अदु सकपुदी नचाजिंगबु गाइड तौबियो पाबुंग होइना अहनजु ओइरे अदुना अमाइना पाबुंगना बॉयकॉट तौगनी मियामगा अदु तौबदु तौगनु एटी मियामना खंगी
मनपुर मैम 80 कनानो लोइना खंगी अदुना अमायना तौबिगनो अदुगो सोशल मीडिया दा अखोई मसेन खनबा खुनबा लाउनबगी थबकसीमा अखोई यारगदी मसीगुमजिमदि अखोई तौगुमजी येंगनबजिंग खुदोंग चाबा लौगिनी लौसु लौगनी अदुगा मुझे अखोई माई पाक्ट्री को सिमतंग हाइजगे अखोई माई पाक्ट्री माई पाकदबो याम वाले माई पाकदबो याम वाले अदुना अदोमनो ओइना माई ओनचनजी इरेबाई फुरु कमायना कंजिगे हबदो अदोमनो माई ओनचनजी अखोइना ngasi तौजरुइसे अतैगी नते अखोइना तौजरुइसे हाइबोक्सिंग मियामगी लाइफम ओरिबा मैथि अखोइगी याम लुना खंजरिबा पुवारीगा सागोनरिबा लाइफमसिदने लेबा कोतना खोतना तौरिबसिंगसे थिंगोबा अदु मोइना तौबा गेंग खुलाई पाइरगा तौबा गेंग गुंडा मैम बखोइना खितंग पुलिसना जो अदुम फारगा पीआर बोन तौरम थादोकिबा अदगी फॉरेस्टना फारे हाइरे हाई प्रेशर दगी हेता तौरी हाइको अखोइगी पॉलिटिक्स हेता यावसलकपा सुगुमा मैम तौरको मैमसे अखोइना खितंग दोइसु गना तौबदगी अदगी हुजिगी हाइरिबा फोक्स की मोगी वाइस प्रेसिडेंट हाइरिबा अहनसिनाजु लागा इचाजा आइजु अदुनी अदुना कमाई तौजिगे मोई वारीसे कई तौजिगे ना लेमना हाइबिरदि फदोबा माजु लाए विक्टिम अखोइगी कल्पित अमदौना अखोइगी लेबा कोटपदो यावबगुमना लाए यावजु यावरिनी मासु को अखोइगी माई गारी यावरमिना अदुना मासु याव अदुमाइन तौ लाए अदैदि वाहि वता फजदबा मयाम मंगांगे अदैदि अदुम सावदना अदुना हांगातनी अदैदि मथंग चथगरे अदो माइन तौगिबई वानी अदो होय अहल को थाबदुमदि होय अदुमदि अखोइजु अखोइगी थक्सी खासी मैतैगी थक्सी खासी चनल कांदों चटकी मतुंग हेदि खरा होय मदुमदि सोइरे हाइबि याय नतना हेतै हेंजनना आरामबाई शो तौबा अदु तौबा ngarang nahan adu tauba adu yamnasu henjan bigano pabung miyamna arambai kanano khangi sidang haijaraga ai matang singda sinau mem da ai attention jarage yai phare sinau mem khoi mayam su sidasu kya ko thada bigano sidasu sugumba khoi maching ye smain to buse sidasu kya ko thada bigano adu gi sorokpudi khoi irei bai puruki अखोई कमाई तौजिगे अखोई लेबासी कमाई कंजिगे हैबदो अदोमदा कोक थादजी ngasi MLA मिनिस्टर अखोइना हाइजगिबा मतमदो ngasi बुदि सुरे सुबो मतमदा अखोई ऑनरेबल अमित शाह होम मिनिस्टरना बॉर्डर फेंसिंग होय हानैजु हाइ बॉर्डर फेंसिंग से अदुबो अमुकजु माना याम कन बेस्ट्रिक अमा बॉर्डर फेंसिंग की बुदि हाइरे फ्री मूवमेंट रिजिम चाथोक रिसिन हेता तौबो याबदो होय अदुमदि पुंथिंग थिंगनी नमा मानाजु हाइरे ऑर्डर जु थो मालेको अदुगी बुदि अखोई थागचरी लोइनाना ओइ सुगिजु अखोई सुगिजु मै सु खरा लौथोकनी हाइबगी पावमजु ताई अदुगा अथुबदा लेमौरिबा पॉइंटसिंग को इलीगल इमिग्रेंट सिंग एसटी दे लौथोकपा NRC तौबा असम राइफल्सिंग मियामने यादबा सरफल्सिंग लौथोकपा हाइरिबा पॉइंट मैम से अथुबदा तौरसिको अदुगा कनानो 330K लौरुबै मतंग होय कई माइजो अदो नंग प्रूफ पुलो खै आराम माइ पैसा लौए दो को लौ दो नंग जो अदमाइना अता हाइजन गनो को अमिशा ग कुकु कोगी कुकी की वारी सानाबदो मदु फेक ने हाय कोइदा को फेक ने हाय को अदुना अदुम द को थादा रुनो अदु तौरगा बु इस हाइरिबा कुकी गा अखोई होम मिनिस्टर मिसा सानै वारीदुना अचुम्बो ओइरदि अखोई तुमिन लेगिद्रो अंदा अखोई तुमिन लेगिद अखोई मैतै मियाम जि तुमिन लेगिद्रो अंता हाय को 30K लो बै कई नमा ngangiसिबो ओ न ngangiदो ai कयम साउनिंदे मरमदि होय तौदमनिना को अदु माइना तौगनो फरे अदुदि सिनाव मैम ai साइदा लोसनजरगे इरेबाई प्रोकि दमकता अखोई अंगम्बा तबोम थोकपदो अखोई तौबा ताबने सी हारगा आई स्वाइदा लोसनजरगे सिनाव मैम खोयरमजरी NRC चनबदो मदु याम कन्न खोय प्रेशर तौसी खोय पुन्ने खंगदे आइजु खंगदे 80 ना हालेरा फोक्स ना हालेरा दु खंगद्रे आइजु हंदक ता ताजाबनी फोक्सु अकुइदे आइजु हाना ताबदे ताजदे होय हाना लेरमबे अदुबो अखोइना खंगुदबा थिजलुदबा हायगदरा अखोइ ताजदे अदुमदि हानबत कोनबै वातो खरने लेबाक निंगबो हाना लेबाक निंगबो कोन लेबाक निंगबो हायबा लेब्रन
ꯑꯩꯗꯤ ꯅꯍꯥ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡ ꯅꯍꯥ ꯃꯌꯥꯝ ꯑꯃ ꯂꯩꯕꯥꯛ ꯅꯤꯡꯈꯠꯂꯣ ꯍꯥꯏꯔꯝꯃꯤꯅꯤ ꯌꯨꯠꯅ ꯂꯩꯕꯥꯛ ꯅꯤꯡꯗꯕꯅꯤ ꯉꯁꯤ ꯁꯣꯏꯔꯛꯏꯁꯤ ꯌꯨꯠ ꯑꯩꯈꯣꯏ ꯅꯍꯥꯁꯤꯡ ꯂꯩꯕꯥꯛ ꯌꯥꯝ ꯅꯤꯡꯕ ꯃꯊꯧ ꯇꯥꯏ ꯂꯩꯕꯥꯛ ꯅꯤꯡꯕꯗꯨꯕꯨ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯗꯨꯕꯨ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯇꯧꯕꯗꯨꯕꯨ ꯑꯍꯥꯟꯅ ꯀꯣꯟꯅ ꯍꯥꯏꯕ ꯂꯩꯕ꯭ꯔꯅꯤ ꯑꯗꯨꯅꯤ ꯑꯗꯨꯗꯤ ꯀꯩꯅꯣꯝꯗ ꯂꯥꯛꯑꯅꯤꯀꯣ ꯑꯗꯨꯅ ꯑꯗꯣꯝꯗ ꯆꯠꯀꯨꯝꯁꯤ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯂꯩꯕꯥꯛ ꯅꯤꯡꯉꯗꯤ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯔꯗꯤ ꯃꯤꯌꯥꯝꯅ ꯌꯥꯔꯗꯤ ꯃꯥ ꯂꯨꯆꯤꯡꯕ ꯑꯣꯏꯔꯦ ꯑꯩꯈꯣꯏꯗꯤ ꯃꯤꯌꯥꯝꯅ ꯌꯥꯕ ꯃꯤꯌꯥꯝꯒꯤ ꯊꯕꯛꯇ ꯇꯧꯕꯗꯨꯅꯤ ꯑꯩꯈꯣꯏ ꯄꯥꯝꯃꯤꯁꯤ ꯑꯩ ꯑꯦꯛꯁꯟꯗꯤ ꯑꯦꯛꯁꯟ ꯍꯣꯏ ꯑꯗꯨꯅꯦ ꯑꯦꯛꯁꯟꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟꯗꯗꯤ ꯑꯦꯛꯁꯟ ꯇꯧꯗꯤꯌꯦ ꯑꯇꯣꯞꯄꯗꯗꯤ ꯑꯩ ꯌꯥꯝ ꯑꯦꯛꯁꯟ ꯇꯧꯏꯀꯣ ꯑꯩꯈꯣই ꯃꯁꯦꯟꯗꯗꯤ ꯇꯧꯖꯗꯦ ꯑꯗꯨꯅꯤ ꯍꯣꯏ ꯐꯣꯛꯁꯅ ꯍꯜꯂꯝꯕ ꯌꯥꯏ ꯍꯣꯏ ꯐꯣꯛꯁꯅ ꯍꯜꯂꯝꯕ ꯌꯥꯏ ꯑꯗꯣ ꯇꯥꯕꯗꯤ ꯑꯩ ꯀꯨꯏꯖꯗ꯭ꯔꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯪꯉꯨꯗꯕ ꯊꯤꯔꯨꯗꯕ ꯍꯥꯏꯕꯩꯔ ꯀꯩꯅꯣ ꯐꯔꯦ ꯐꯔꯦ ꯑꯗꯨ ꯅꯠꯇꯦ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗ ꯃꯌꯥꯝ ꯍꯦꯛꯇ ꯀꯃꯦꯟꯇ ꯆꯩꯕꯁꯨ ꯇꯧꯕꯤꯒꯅꯨ ꯁꯤꯅꯣ ꯃꯌꯥꯝ ꯐꯔꯦ ꯑꯩ ꯁꯤ ꯍꯥꯏꯔꯒ